ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯁꯦꯅꯤꯌꯔꯁꯤꯡ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯕ ꯂꯣꯛꯇꯨꯗꯒꯤ ꯈꯤꯇꯪ ꯈꯦꯠꯅꯔꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯝꯕ ꯍꯥꯏꯕꯗꯤ ꯖꯋꯥꯍꯔ ꯅꯕꯣꯗꯤꯌꯥ ꯕꯤꯗ꯭ꯌꯥꯂꯌꯥꯗ ꯑꯩꯈꯣꯏꯒ ꯑꯩ ꯏꯁꯥꯃꯛꯀꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥ ꯍꯧꯖꯤꯛ ꯑꯀꯟꯕ ꯂꯥꯏꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯀꯨꯏꯅ ꯃꯁꯥꯁꯤ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯅꯥꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯁꯤ ꯗꯤꯁꯆꯥꯔꯖ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯂꯩꯔꯦ ꯑꯗꯣ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯁꯤꯡ ꯕ꯭ꯔꯗꯔ ꯁꯤꯁꯇꯔꯁꯤꯡ ꯃꯌꯥꯝ ꯑꯗꯒꯤ ꯏꯈꯥ ꯇꯥꯕ ꯖꯨꯅꯤꯌꯔꯁꯤꯡ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯕꯤꯔꯝꯕ ꯑꯦꯂꯨꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯟꯅꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯕꯣꯗꯤꯌꯥꯟꯁꯤꯡꯁꯤꯒꯤ ꯑꯦꯂꯨꯃꯤꯅꯥꯏ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯍꯤꯡꯃꯤꯟꯅꯗ ꯌꯥꯗꯦ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯔꯛꯄ ꯋꯥꯈꯜꯂꯣꯟꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯥꯖꯨ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯉꯝꯕ ꯅꯨꯄꯥ ꯑꯃ ꯃꯈꯥꯏ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯅꯩ ꯍꯥꯏꯔꯒ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯁꯥꯒꯠꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏ ꯆꯠꯆꯔꯤ ꯍꯧꯖꯤꯛ ꯆꯠꯆꯔꯤꯕꯁꯦ ꯒꯥꯔꯤ ꯊꯧꯕꯤꯔꯤꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯕ꯭ꯔꯗꯔ ꯔꯣꯁꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ myself Rohit Maibam ꯂꯝꯗꯤꯡꯗꯒꯤꯅꯤ ꯄꯤꯕꯦꯁꯅꯦ ꯑꯣꯀꯦ ꯄꯤꯕꯦꯁ ꯑꯗꯨꯒ ꯕ꯭ꯔꯗꯔꯗꯨ ꯀꯌꯥ ꯁꯨꯒꯦ ꯄꯤꯕꯦꯁꯅꯦ ꯄꯤꯕꯦꯁ ꯉꯥꯛꯇꯅꯦ ꯋꯥꯡꯖꯤꯡꯗꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯅ ꯀꯛꯆꯤꯡꯗꯅꯤꯀꯣ ꯀꯛꯆꯤꯡꯗꯁꯨ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯕ꯭ꯔꯗꯔ ꯁꯤꯁꯇꯔꯁꯤꯡ ꯈꯔ ꯉꯥꯏꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤ ꯍꯥꯏꯗꯤ ꯑꯦꯖ ꯑꯩꯈꯣꯏ ꯅꯕꯣꯗꯤꯌꯥꯟ ꯑꯃ ꯑꯣꯏꯅ ꯑꯦꯂꯨꯃꯤꯅꯥꯏ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃꯗꯤ ꯄꯤꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯆꯪꯁꯤꯟꯖꯒꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯨꯝ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯊꯣꯛꯆꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯨꯝ ꯃꯌꯥꯝ ꯕ꯭ꯔꯗꯔ ꯔꯣꯁꯟ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯖꯔꯅꯤꯁꯤ ꯃꯇꯥꯡꯗ ꯒꯥꯔꯤ ꯊꯧꯅ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯆꯠꯅꯤ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯕꯣꯗꯤꯌꯥ ꯑꯩꯈꯣꯏꯒꯤ JNBSA ꯎꯃꯥꯊꯦꯜꯗ ꯇꯝꯃꯛꯄ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯅꯕꯣꯗꯤꯌꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯄꯣꯛꯆꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏ SOP ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤ 10ꯃꯨꯛꯇꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯨꯟꯖꯔꯔꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯇꯥꯔꯕ ꯗꯣꯜꯂ ꯇꯥꯔꯕ ꯃꯇꯝꯗ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯈꯣꯏ ꯂꯩꯕꯤꯌꯨ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯑꯩꯈꯣꯏ ꯋꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯨꯔꯕ ꯃꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤꯅꯣꯛ ꯑꯗꯨ ꯑꯩꯈꯣꯏ ꯃꯍꯥꯎ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯎꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯕ꯭ꯔꯗꯔꯁꯨ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯣ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯑꯃꯗꯤ ꯅꯕꯣꯗꯤꯌꯥꯟ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯅꯕꯣꯗꯤꯌꯥꯟ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯕꯦꯠꯁ ꯃꯥꯟꯅꯗ꯭ꯔꯁꯨ ꯁꯛꯈꯪꯅꯗ꯭ꯔꯒꯁꯨ ꯋꯤ ꯑꯥꯔ ꯅꯕꯣꯗꯤꯌꯥꯟꯁ ꯍꯥꯏꯕꯒꯤ ꯑꯁꯤꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯃꯈꯥꯁꯤꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯅ ꯋꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯦꯅ ꯈꯟꯖꯩ ꯁꯛꯁꯦꯁ ꯂꯥꯏꯐ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯣꯔꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯋꯥꯔꯕ ꯃꯇꯝꯗꯗꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯅꯕꯣꯗꯤꯌꯥꯟꯅꯤ ꯍꯥꯏꯕꯒꯤ ꯁꯛꯇꯤ ꯑꯃ ꯎꯠꯊꯣꯛꯄꯗꯨ ꯃꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯎꯠꯊꯣꯛꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯤ ꯉꯁꯤꯃꯛ ꯁꯦꯟꯊꯪ ꯄꯤꯍꯧꯕ ꯄꯤꯍꯧꯗꯕ ꯊꯤꯗꯅ ꯃꯊꯪꯒꯤ ꯏꯚꯦꯟꯇ ꯍꯟꯗꯛꯀꯤ ꯏꯚꯦꯟꯁꯤꯗ ꯅꯪꯗ꯭ꯔꯒꯁꯨ ꯃꯊꯪꯗ ꯑꯃꯨꯛ ꯑꯁꯨꯃꯥꯏꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯀꯠꯊꯣꯛꯄ ꯍꯥꯏꯁꯦ ꯃꯊꯪꯗ ꯍꯟꯗꯛ ꯅꯪꯍꯧꯗ꯭ꯔꯁꯨ ꯃꯊꯪꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯁꯥꯅꯤ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕꯁꯤ ꯍꯧꯖꯤꯛ ꯀꯛꯆꯤꯡꯁꯤ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯐꯝꯗ ꯌꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯐꯪꯕ ꯑꯗꯨꯒ ꯁꯨꯝ ꯂꯥꯏꯅꯥ ꯂꯥꯏꯆꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯄꯨꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯈꯤꯇꯪ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯅꯤꯡꯕ ꯀꯌꯥꯁꯨ ꯂꯥꯛꯄ ꯉꯝꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯑꯩꯈꯣꯏ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯁꯨ ꯅꯨꯡꯉꯥꯏꯖꯗꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯁꯤꯒꯤ ꯕ꯭ꯂꯣꯛꯀꯤ ꯁꯦꯝꯖꯔꯤꯁꯦ ꯂꯥꯛꯄ ꯉꯝꯕꯤꯍꯧꯗꯕꯁꯤꯡꯁꯨ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯡꯁꯦ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯎꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ
ꯑꯃꯨꯛ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯈꯔ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯀꯛꯆꯤꯡ ꯌꯧꯔꯦ ꯀꯛꯆꯤꯡ ꯕꯖꯥꯔ ꯌꯧꯈ꯭ꯔꯦ ꯁꯦꯀꯦꯟ ꯕꯦꯁꯀꯤ ꯁꯤꯁꯇꯔ ꯕꯤꯅꯥꯔꯥꯅꯤ Mapa ama soinarame. कोई बात ज़्यादा है ब्रदर जिंदा है मंजू फास्टेस दा हौजिंगना एलुमनाइगी बास वर्सिटी देखम दैफम सेकेंड बेस की नुमाई खेल मोताले ना कच्चे सेकेंड बेस सपम दिनारनी दैफम कच्चे jadi ai giming gelang Sultan Singh second base ni lagu na kira tai ta hai ki ko pamai bia de general secretary room nai thank you brother ai na ti na oi nam third base aduga apagi alumni oi na treasurer oi na thank you brother ai na Rohit Maibam executive member oi na alumni le Jadi ai giming Rosan Marangkem Wangjing dagi ni hip base ni aduh kalau tu alumni join na publicity secretary na अंदर एक प्रदर्शनी के बेस दैफम कच्चिंग लेकिन फ्रॉमजरी एगी मिंग ननाउ एच कच्चिंग स्टेप बेस की नी एगी कच्चिंग सुमा ai ming Norem Rosan to base Kakching dagi leibum Kakching dagi aduh mayam ki PC nam krumjari aigi ming na Tameswar Mangang lefam na hirok tagi aduga aigi base na 12 base ni lona na emission number so amdo ningsing joge aigi Navodaya gi emission number na 1003 thank you tungda lakpirib se brother sister ma'am first base tagi hore koina masak khangogdaba kya amasu khangminabagi tanjasu leire aduna yam nungsiba mani masih contribution di koi pi na bugi tamtu daksare tare ko ngasih pergi pongoi hai batare DND se alumni di mai tu ni ngasih mereka tinggi mesti beritahu lagi se sebagai se pada ngasih lah kerja sini baru apa alumni di pengurus sing member sing lah itu sini dari gila ini ada di malam tu atau kan kerja mesti beritahu sini lagi tiba hai batare ngasih lagi matam kerja memangga Magi hakchang ase koi anaba ma laibak thiba thongok tagi narak padagi maje raj majesty da patam sang la layeng duno lakpada akoi gi adugumba awaba khudong thiba ma alumni gi marakta JNBS se umathel da tamakpa mairoi sing gi marakta yaw matam da JNB Kakching dagi umathel dai thorak khraga alumni waraga leira akoi punamak pambom tingli inaw gi damakta leiri akoi imung am khakta dagi thongminarakpa mai kolama dagi akoi homin kamina kiba ka tanina akoi na lepi habagi damakta angamba lupa manga tara kun kuntra punak base first tagi horaga 27 bongna ngamjaba khongbat naraga lupa lakh ama koi inaw gi damakta hai tare koi khutsin na bala pani lakh si paisa yame habi nati akoi na piri se value makhak lakh da chenari ba aina lakh ama piram boraga di madu value leite ba paisa paibe pi bane lupa tara kun kuntra ni thu yang khaina mi chama chani chahum na khaigat naraga nangi damakta akoi na sumaina numit tare ni mu koi drive toro matung na ngasi lak jabani aduna koi mioi bo marakta hai tare imung amata da leimina bugum bani Navodaya manung da taminaraga awaba tarak matam da mioi bana mioi bagi mateng pangdraga di atopa jiba mana pangba yaro atopa graham dai la mateng pangba yaro hai bo wakhal non da JNB da tamak khiba pune makse akoi gi Kakching da uma thel da akoi imung amta gi sile nauni che chalni haina khalaga mang da su pang he tung da su pang akani hai bo afam madu akoi na laksariba akoi gi mai kai gi thamjabani ngasi gi khongchana sida akoi mi mayam ama yaw gi haibani adugo yaw gi haraga ju jujik se laiba ki covid ki sumba pandemic laibani na
yaubagi khudong chabadu leiraroi haidana koi mi sumnagi tara khaktang lakchabani ngasi jumi 13 ne koi lakchari baje dan hariba aikoina lakchari ba aikoi sidaida base first tagi second tagi third tagi mathang lakpana 12 base gi minute kharaga koi sumaina lakchari ba sida aikoi na haijaningi ba wafam di matung tarakpadasu hayeng noma laibak pharkpa matamda nangi ta salangban pharkpa matamda kana gumang yawana tarkanasu angam lupa mangato su tarato su raju ai su lepi ko na lepi o adumaina angam ba si sumateng pang ga chatminagragadi tung koi nai khoi masen je yam nung sinaba ma akoi jenbi khakina taba manipur da jo koi gi matau tamjaba yaba phidam naba yaba adumba wakhalon amada hingminnasi aikoi nokminnasi nungaiminasi aduga mateng pangminasi kathokminasi haiba wakhalon duni haiba wakham de thamjage makha tarakpada koi gi vice president yawi dai akoi gi sector manju akoi gi secretary yawi dai brother sultan treasurer yawi dai brother dina oina koi wafam khara khara asigi matang siga thambiyo aduga roi bada koi gi naw rasu amadi magi loina binasu aikoi zenbi gi maite bis mana lakje kari phawe habado madusu hongdo pinaba sector manju akoi gi vice president yawi rakpa asi kongkala sida jinba thogai kya kai thoga leina tina mara khida chatta ya de zenbi gi imung manungi ni harga dina lakpire hida wahi amani tang Now Raju masa ngamdadana oxygen hapaga ventilator siznaraga lai hekta ba matamda agi family gi mi ama masa naraga lai ba chamana wakal da phawdi ai tasana ga di fast base ni akoina lai mi matamda ina Raju hoi akoi masa khangna rakte adoi ta ga junga sa gi zen gi degi ina wa masmaina na dana lai de habse ta ba matamda angang mayamna dagi ko publicity secretary na manas mana sumba contribution khara tawsena harga jek taba matanda yamna isa sida pangning ba du seng haraga di mana nar hospital ho chaning bagi wakhal do phawul lagi sigi mariji akoina college da kaida mayam tama ko mayam ma lai gare na budia si lore kana da mayam du da khangna ba su mayam lagi adubu masida mana da wakhal ma de ko yejen bigi ko family sida ko na family ma tawina leminar pagi nusiba du madi thamoida dum phawduna dum leibanina anabajigi damakta akoina yamanate pangdure bisaje kasu leibanate nabaje sangiba mama yenga de kasunta leibanate adubu akoina ngasi pura laiba posina nang masidagi karumba sangom ni khangde nga ni khangde ama hek lairaga saru matamda nangina saje farajan ko haibagi wakhal ga ngena ayamna angam khara pang pibani masidagi ju nang amka hena nang huji phagalai judagi hena phagatana normal laktana tungda khoimyamga punna thabak tawminaraga aikoi zembi family dagi mi amata naraga nabana nataga khudung thibana nangma matamda mateng panghongdaba yade haba wakhalon da koi khallaka koi amaga mateng pangnasi yam thuna phagatpa oiro haba sai thamge treasurer ki thongiri ba gada dinona akoina haiba ya makai akoi sister nasu haidire thodokwa haijaninga lejatre makha taba akoina karibu khairuni tawdabu makha tarakpa any problem le kanda Raju da tholiba thodo nuai taba akoigi awana tabase ate da su thok loi haninga lete adu da su aikoina angam ba akoigi yamba ba thidna mateng panaraga akoi imung amatagi machi manau ni akoi family amadagi hominara khang haiba adu nungsi chana bado aikoina ikha thaba inausing adai akoigi hawr liba hoji tamlok liba nabodia tamli myam se akoina masak khamudraga su akoigi hawrak phomoi liba aduna lipun wera kanda makha taba any problem lakpa any khudong thiba lakpa da akoi machen mateng pangminaba khudong thiba khaktana tana nungai bagi thokdoksingda nungai bagi oiba akoi achievement phangpa adai akoigi mai pa pagi oigara natraga any kanoda akoi thokdo wa thokta akoi amaga mari si hena chesin na ba wena bagi adugumba kana si pimina si haduna masi mafam sidal yawga lakwidraga su mayamna koi donate tobirakpa thamoi sena angam ba bibirakpa mayam dusu alumni gi koi thau pujariba koina mayam mohot silega chenjariba koina mayam mafamda yamna thagatpa amade koi gi nusinabigi asetpa mari do amuke hanna sesana mada mateng pangbi haibudu thamjari nuai ai samak te bes kini ngasi sumaina koi gi bes sidagi haijo dare koi bes sidagi gi maro Rajuna magi awawa taraba mikup sida ekoina haijar hu matamda brother sister singna so thogai mu biduna asigi koi maro pasibo magi khistang ojo mateng pangna bu gidamak taluna mana sangkhel leiba sum ngasi pawda laiba kana singi ujaroga tasengna ahan mukta dai koi si
ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯄꯣꯛꯄꯤꯔꯝꯗꯨꯅ ꯖꯦꯟꯕꯤꯗ ꯖꯦꯟꯕꯤ ꯎꯃꯥꯊꯦꯟꯗ ꯇꯝꯕ ꯐꯪꯖꯔꯨꯕꯁꯤꯒꯤꯗꯃꯛꯇ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯃꯌꯥꯝꯁꯤ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏꯅ ꯂꯧꯕꯤꯔꯤꯕ ꯊꯧꯔꯥꯡꯁꯦ ꯑꯩꯈꯣꯏꯁꯨ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯉꯝꯈꯩ ꯂꯩꯇꯅ ꯕ꯭ꯔꯗꯔ ꯁꯤꯁꯇꯔꯁꯤꯡꯕꯨ ꯊꯥꯒꯠꯆꯕ ꯂꯣꯏꯅꯅ ꯖꯦꯟꯕꯤ ꯎꯃꯥꯊꯦꯟꯁꯤꯗ ꯑꯩꯈꯣꯏ ꯇꯝꯕ ꯐꯪꯖꯔꯛꯄꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯃꯌꯥꯝꯁꯤꯡꯅ ꯑꯃꯗꯤ ꯏꯈꯥ ꯇꯥꯕ ꯊꯧꯗꯣꯛ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯕꯤꯔꯤꯕ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯄꯔꯥ ꯑꯃꯅꯦ ꯄꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯊꯧꯒꯥꯏ ꯄꯨꯍꯧꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯂꯥꯛꯄ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯀ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯖꯍꯧꯕ ꯌꯥꯕ ꯑꯗꯨꯛ ꯃꯇꯤꯛ ꯅꯣꯂꯦꯖ ꯑꯣꯏꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯇꯝꯖꯕ ꯐꯪꯖꯍꯧꯕꯁꯦ ꯃꯁꯤꯒꯤꯗꯃꯛ ꯑꯍꯟ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯏꯊꯛ ꯊꯣꯡꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯕ꯭ꯔꯗꯔꯁ ꯁꯤꯁꯇꯔꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯈꯣꯏ 12 ꯕꯦꯁꯀꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ 12 ꯕꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯈꯨꯗꯤꯡꯃꯛꯀꯤ ꯑꯦꯂꯨꯃꯤꯅꯥꯏꯒꯤ ꯕꯦꯁ ꯈꯨꯗꯤꯡꯃꯛꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯂꯛꯏꯕ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯖꯦꯟꯕꯤ ꯐꯦꯃꯤꯂꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯄꯨꯁꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏ ꯆꯪꯁꯤꯟꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯃꯆꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯂꯧꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ 12 ꯕꯦꯁꯀꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯊꯥꯖꯁꯨ ꯊꯥꯖꯗꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯒꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯇꯧꯔꯤꯃꯟꯁꯦ ꯑꯩꯗꯤ ꯀꯥꯎꯖꯔꯣꯏ ꯑꯗꯨꯒ ꯑꯩꯁꯨ ꯍꯥꯏꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯞ ꯐꯨꯜ ꯌꯥꯎꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ ngasiday nang mayang sila nawa paro kuna nang tuna nawa paro kuna sila tinno ngam nawa ko kuna sila nang nawa ya de kuna piri ko se yam gi dinate ko si sina tsara ga nang nasi oi bo oi nasi oi ba ora ga nang tuna pa bo do oi kuna de sila ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯅꯃꯛ ꯇꯥꯗꯅꯀꯣ ꯏꯔꯥꯡ ꯀꯥꯏꯗꯪꯗꯕ ꯑꯣꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯣ JNBSS Jaipare 이만하버 라주다 브라더 시스터 ꯃꯌꯥꯝꯒ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯉꯒ ꯊꯣꯛꯆꯔꯛꯑꯦ ꯌꯥꯝ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗ ꯉꯁꯤ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ